Chief Minister N. Biren Ngasi Numidang Pung 7.30 Taramdaida Lanai charter flight amada Delhi Paisinkhre. Chief Minister gi khongchat aduda PHED Minister L. Susindro yauna chatkani haina torambani adubu mahakti yaukidre. Khongchat aduda Chief Minister gi Special Secretary Nailentang Delian, Chief Minister gi PRO Sana Zawu Maide, CM gi PSO amaga Media Coordinator amaga yauna punnamyoy Taru Chatki, Hauzik Leriba Lengak Asiki Manungda Kari Karamba Thaudok Thokpa Leibra Natraga, VJP MLA Singamarakta Mot Kenaba Lainabadagira Natraga, Manipur Congress na matam amada hekta mahaki lengaki matakta, Tazadavagi motion Tangalakani Haikiba Aduna Maram Ojuna, Delida Chalibra Haiba Adu Amadi Chafchaba Kangbangamdri. Panbayay madudi ngarang MPCC ki President Kaisa Mega Sandrana social media da thagalakpa post amada Congress na matam amada hekta no confidence motion thangatnaba honari VJP ki double engine government asigi manungda engine amadi Brahmastra kafsanduna thugaigani haina phongdokiba leikrabani